ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ BJP government ase Supreme Court fawba lana lamjingba lengakni haina opposition luchingba akrami bobina maral sikre Pung amada nakal pusaf lising ani chani subna ani induna yambim govinda masagi nipalak suba Guinness World Record thamkre amadi yanggoi maril gi khongnung mapung phana tengthokpa loidana thabak lepkibabu landam adongi miyamna penatre Kurumjari ISTV pau miyeng tabiri basing butaram nokchari hauji mapung eba pau Center da paliba NDA government na Rafale jet fighter leibaga mari lainana oirakliba watoga sigi matangda Manipur Pradesh Congress Committee na khongchat amachat khre BJP government ase Supreme Court fawba lana lamjingba lengakni haina maral sikre MPCC ki President TN Haukip Hanigi Chief Minister Okram Ibobi Deputy Chief Minister Gai Khangam MLA kaya amadi Congress worker kaya na BT Road to leiba Congress bhavan dagi khongchat adu chatke Khongchat aduna Kanglapat Khoyathong Nagamapal fawduna laklaga amuk VT Road laktuna Congress bhavan lotion ke khongchat aduda BJP lengaga si miyamgi paisa lut toba lengakni haibna chingba play card kaya puduna chatke khongchat adu loiraba matung paumi singda CLP leader su oiriba Okram Ibovina NDA government asina Rafale jet fighter leibagi matangda India gi khwaidagi wangba Supreme Court fawba aranba affidavit pisinduna lana lamjingle Rafale jet fighter asi leibagi hiram kuding Controller Auditor General of India na kupna yengshilaba matungda parliamenta amuk report adu thamgadabani Parliament asi lebaga sigi khwaidagi wangba policy making supreme body amani parliamenta CAG na pikhalakpa report kupna khanaraba matungda amuk public account committee na report adu khanagadabani hairiba proceeding kaya asi NDA government na nathaiduna thamlaba matung Supreme Court ta sign tawdaba affidavit pisinke Asigumba government ki aranba singi mayokta lairubasing kihan khanganbagi thabak chathari NDA government amadi Manipur gi BJP na luchingba engagase democracy gi wahanthok lehendre makhoi gi dictatorship ki thawong chathare Supreme Court fawba lana lamjingba ngamliba sinadi miyam dadi kari tawrakani haiba miyamna khanthabiu fajakraba democracy asi wahanthok lehenanaba miyamna hotna minarasi haike Supreme Court ta bhawba lana lamjingnaba ngammaba BJP led NDA government se sadharon praja singdadi kadai hong ngamgani moina machin thiba ngamgadaba namthak tawgadaba madugi asengba hairoga threaten tawba sidasu tawrendra press ki noi kolik ama tawda tawsi prithvi mafam khuding mu chatnadabane ba aduna sigumbasi chief minister da woyu prime minister woyu democracy chatpa matam dadi moina hainingba chaijusunu moina chairiba hairibado government ki spokesperson Amana mana Manipur ki chief minister da prime minister haisidi lali magi allegation si lali ani sengdo on gadam ne or party ki mi sengdo gadam ni kayam kuina haini mana haidna si handaba targadi democracy ki wahan thokle democracy si thopchan graji hanagi dictator do kana sungang ba yaroi akoi ge against kana sungang ba yaroi haibdo adu bharat ki democracy kansi Pung amada nakal pusap lisigani chani subna ani induna yambim govinda masagi nipalak suba Guinness World Record thamkre Manipur gi puwari da su khwaidagi yamna World Record thugaiba ngamba sanaru oire maki nipalak suba atemasi ngasi ayuk pung 10 minute 10 rom chatpadagi puriromba khongnang khongda leiba Radiant Fitness Center da pangthoke atem aduda Junior Mr World anirak takrabai Aldines Senior Eastern India Silver Medalist Thangjam Sentin amadi Kickboxing gi international referee Kaksing Tabam Parmeshona witness amadi timekeeper sing oina saruk yake hiram sita pawda mama aina hojek leijariba mafam se Imphal East konung mama akhoi gi puleiro makhongnang makhongdani mafam sida leiba Radiant Fitness Center ko mafam sida ngasi si Manipur gi itihas ta han moina war record taret pai grau matungda nipal lok subagi attempt tawbodane akoina thengnajari se akoina 2016 ta Syed Taj Muhammad ko Pakistan gi miyoy amana most knuckle push up in 1 hour punga mada kutum taraga miyamna bugdan in ba haga khangnabadu pangthokibane maduda Pakistan macha asina thamkiba record si 2175 push up illaga thamkibane adu yamna nungaijaba madi Manipur gi
macha haiba tare Kwakatel Konyang Lekaidagi Yam Beng Gobin Singnang Asisi 2202 in Mangamaga Haji Ware Koche Tamkre. Adu targeted 2400 ni adu 400 yautragazu 202 wakti in mangam jare record pakti kaire ang khanjare adu aina tunggi asaina inkhalaiba naron mayam je nisai gi pak taw to ba honam bagi wakhan leiba adugi mampa digi yamna expenditure tanda ba masagi hona zaman ha gatra nidna himungam bagi adum me waklon dogi itilda ai ngasi ji record se ju tawjabani yamna wana maje honaja baje aduki matik nungaije magi awabasi hena increase tongninge bangan kanna thongna laina inbagi namta hona ba yam kanba maring je nang khawa mathona laiba mini ma hena ju hena hona rakhine ju hena khali sidagi hena thongna laina bangan pirakhine na khali thongna lain Pakistani macha amana pung amada maki masana sida 2175 inbagi record thamkhaba matungda masi aikhoigi Govinna kunge taret helaga 2202 hauji phaugi aikhoina phangba record ta masi indana world record thugai khibasina Manipur lariba naharol punamak Manipur lariba tongan tongan ba phurki ko inkhal iban ha punamakna aikhoi prithibigi sanabagi lamsida sangdamnabagi lamsida aikhoi nopte aikhoina miyamgi mangil thana chatpangam ba phurupni habadu khangbi na ba apil tawjeri Wareko Nipan Suba Thugai Nuaiba Mikupsida Yamem Gobinda Kari Fawe Mana Kari Fami have the quick community. Guinness record certificate amazu phangre adri ataiju masing loin tu thuaire adunga sigju thuaijare aduna yarga di aiga sanaba sinpham amtang babung siamgi site gi bibira ga di ai yam nuai janing khale Minute Yankai Manga Salakoduda Yamwana Uki Haksando Aduga Matam the Kari Ui Kari Fawe Aduga Nana Kari Kalaga Maka in her. ai dam de small yaw missing naga di adu mit baba ima adri di ai yungi larba laitaba mam du urak badi sc di ai in the ya di en tawruga khaje ga in mane Nakalamaromda Yambim Gobinna World Record Thugakiba Asida Manipur Chief Minister N Birena Nungaiba Phongdokpaga Luinana Mak Masaga Chanaba Thabak Pinaba Khanaragani Tungdasu Hena Thugaiba Oirasanu Haiba Paujel Pirakle Sugumba Magi Amna Tonganba Magi activities Tonganba Magi Isona Pitorpa Port when I could have filled over. The Sugumba Singsi Yokat Privacy Gomengi Matoni Magi Ganesh Buga Wari Corsi, Sweden Zipangakani Kali, Adamakosi Gomenas Ukramaitoga, Mogi incentive Krapiba, incentive people to Natra Moigi, Makata, Moigi, career to Satawayanaba, Sarkarna, Gomengi, service Fauda, Karikari Tobuya gave the way Hanagani had not my name, I am the Simaka. Merang Infal Kendragi Manung Chanba Samusang Santipur Thongkong Dagi Yangoi Karong Tabat Nambul Turelgi Maril Ama Oiriba Yangoi Marilasi Hana Leramba Pibam Dagi Nomagi Pixelakpana Manipur Da Itatana Kusengi Ising Isau Tokpagi Achoba Maram Amani Hari Ising Isau Toktanaba Langakna Hariba Yangoi Marilasi Tentopagi Tabak Pakat Labasu Mapung Pana Lushindana Lady Hiram Sida Reportama Hauzik Lajariba Mafamasi, Nambul Turengi, Loishalak Padayam, Namaru Oiba Saruk Ama Oriba, Yangoi Maringi, Hectorban Maktani, Hariba, Turen Maril Asisu, Manipur Langakna, Non Kazitang Subamatamda, Yam Toina Ichau Toli Basit, Henganaba Haiduna, Turel Konung Ting Bagi Saruk Ama Oina, Mapamasisu Ting Bagi Tabak Satarami, Turel Maril Asigi, Makatang Basarukti, Laiba Kokat Laga, Gari Pau Basat Paya Bagi Mawonda Ningtizana Sembirame, Adubo, Turel Maril Asigi Awang Tang Basarukti, Matik Kazitang Horamaga, Adumak Lep Kre Haina Praza Sing na Fongdolai, Hariba Lemhori Basaruk Asi, Nongju Tha Laktringaida, Matam Sana, Government na Tabak Paikatuna, Matam Sana Loishal Hanning Bagi Apam Bakaya, Prakunja Sing na Fongdonaragli.
तुरें खुनुंग तेंग बना गवर्नमेंट पाखेले बथबक से आमथक तेंगा सोमदा तेंद्रगा तिकेसु काना पंगय हाइतारे सोमदा मयाम नंगा चाक कोनरिबा मयाम से सिदा फुल्लगदि स्वाद लम्बे पासलगा चंगना स्वाद तारिबा प्रजाजनगी यामना आवाज थेंग नंग हाइतार खरे हेन वाबा अदि कितंग फबा फतबा नाइबे ओनी अदुगा जई खुदिंग स्वाद दि वारे तुरें खुनुंग तेंग बना होजि गवर्नमेंट पाखेले बा साइड साइड खुदिंग की पाखेले से कोइसिगी मरिंगी ओइनादि तौबयाबदि सुजौ तरमद्रे नलबो यारे कितंग तरमगा दुम तोक्रे ना हाइतार कनो उपोगी थोंगोंगदेना यांगोय कारोंगौ तेंबनेना हाइबी बोसाइ अदु तेंबजी मखा थंगो साइसिना खरेयाना तेंबिरमे अदुगा अवांगो साइसिदि तेंबिरमद्रि कनो मोइना थेंग लाकपनिना रेनी सीजन मतमदा लाखसमनिना लमदमजी ताबा प्रजा मोइना हाइजनिंगिजी मतम जाना सरकारी माइकिदगी मपुंग फान बियु थबकसे हौजि हौजिसु वाबा फद्रिबने होय सरकारना कोखपने कोखपिरमे चखाइबिरमदना लंबिदि खोदि चता यादे अखोइ लनाइ स्वाइदा तारिबा खाइनरगा लंबिबो तेमगा चचरिबने हौजि हौजि चचरिजे सरकारी माइकिदगी मपुंग फाना पांथो हनिंगे मथलोमदगी इम्फाललोमदगी फुदैबसिंजी लोकताकता जत तागिनबगी लंबीदुमा सरकारना खितंग थुबदा मतम चाइङदो होना हनिंगगी अपामतो फोंजोकजरी वांगोई केंद्र की टॉप उपोकपी थोंगखोंगदगी मयांग इम्फाल केंद्र की मनुंग चन्ना लेबा यांगोई खोंगबान की युमनाक सामा हेना तारिबा मफम असी ngasi फाउबा थकननबा अफबा इसिंग फंगदे मई फंगदे अमदि लंबी सोरोक नातै चाना लेते हेना मरु ओरबदि नंबुल तुरेन की लोइसलकफम ओरिबा यांगोई खोंगबान असी तुरेल खोंगनुंग तेंबगी थबक मतम चाना लोइसंदबना मफम असी तारिबा खुंजा सिंग अमदि लौमी सिंग महौसागुमना अदुमक नोंजु था मतमदा इसिंग इचाउना पीबा सैथेंग अदु मखा ताना अदुमक फंखिगद्रा हाइना मिपाइना हौरी वीडियो जर्नलिस्ट अबोय गलोइना पाउदम जरिबरिना नोंमाइथेम ISTV न्यूज यांगोय खोंगबान Christmas na lakpada Manipur gi Governor Dr. Nazma Hetulana Manipur gi miyam maru oina Christian lining satpa singda yaifa paujel pirakle Ishor gi paujel puba Prabhu Jeshuna nungsiba minungsi amasung ngakpi haibana miyoiba khunaida aran khubam gi lambi takpi maakna takpi ramba asengba lambi asida ekoi khudingma katokpaga loinana maaki value sing tung induna machin mana oibagi nungsi sanana laiminana ba khona si haike Christian lining satpa singi khwaidagi maru oba kumai ama oiriba Christmas na lakpada Manipur gi Chief Minister Nongthom Birena Manipur gi miyam da yaifa paujel pirakle lamda masita leiriba miyam gi marakta leiba khenaba thajanadaba pumba Prabhu Jeshuna pukhiduna nungsi sanaba hena saukhatpa lamdam ama purakpa oirashanu hairi Merry Christmas wish mayam da pije bagaloinana Jesus Krishna lakpagaloinana lamdam sida akhoi jati akhoi masel gi marakta hena chesan ba nungsi sanaba amato bigi wakhalon bibiramba leminari ba akhoi sahi sa ka dagi nungsi sanar leminaraba silinao singdam da leiba punama amato ina akhoi hingminana bagi blessing ni jehovah bibiramba oisino adu galoinana awana taba thoning da thokdo wa thoktaba aduga tholakadaba phatanung da punamakta ishwar mana lakpasida mayam puno ku kanbiram nga piramba ohen birasunu haidana ai ishwar famda sunijari loinana miyam punamakta amuka hanna santi chaukhatpa nungsinaba amato bi wakhalonu du session halasi haidana mayam da wafam khrasi thamjabani Manipur Legislative Assembly के Speaker YKM Sanasu Christmas की यह पाउजेल पिरकले Christmas न लाकपदा प्रभु जिसु की पाउजेल थमोइदा थंबगा लोइनना एखोइ मसेल अमगा थाजनबा थमदुना एखोइ की खुनाय असिदा इंग टप्पा नुंगा यैफबा हलकपा ओरसनु हाइरे IPR Minister Thongam Biswajit Nasu Christmas ki yaifa paujel miyam da pirakli festive season asina amatta oibagi paujel sandoklase festival asina state asida machin mana oibagi wakhalol nauthok hanbaga loinana tangdu laitaba purakpa oirashanu hairi Consumer Affairs, Food and Public Distribution Minister Karam Shamna Su Christmas kumhai gi yaifa paujel pirakli Prabhu Jeshuna apikpa thabak singbu yamna nungsina tawbagi value adu aikoida takpi nungsiba khudingmak pikna horoklabasu matam leiba khibikta saukhalai haiba Christmas ki paujel asina aikoida ningshin halli hairi Christmas kumaina lakpada lamdam asi tangdu leitaba ingthaba kanglukki khenaba leitaba lamdam ama purakpa oirashanu haina Forest and Environment Minister T. Sham Kumar na yaifa paujel pirakli bagna makhatana lakadoriba anobu chahi insolusingani taramapal na lakpadasu Manipur gi miyamna anoba asa amaga loinana afaba wakhalol amadi
अहोब चहीदा हौखिब चहीदा तौब ngamhodaba thabak kaya adu tauba ngamba oirasanu अनौब चही असिगा इरोइनना इम्फाल वैली की चिंग सिंग याउना थौबाल बिष्णुपुरना चिंगबा मफम सिंगदा लैबा उमंग मांगसिलक्लबा चिंग सिंगदा मपालमदगी फुट 4.5 वांगबा उ चारा सिंग पुसिलक्तुना पाक्तकना थाबा हौनबा थबक पाइखतलगनि हाइनासु फोंदुखे दासिया की संगाई फेस्टिवल दा इमु साइन तोगिबा मणिपुर की अगर प्लाक्सन थाखरे अगर प्लाक्सन में से मरियम मनुगदी कोई एक्सचेंज तोरगा कोई स्टेट गवर्नमेंट की सेमनो जाम फराने प्रजासु एन मपुंग फाना पांगबिरो कोई मपुंग फान डिपार्टमेंट थबक तोगजगे अदुगा वारो मैम सेशन पीबीयू कोई असोय मैम से प्रजासिंग मदु सेशन पीबीरकाना हेन अनव मणिपुर मा असंग मणिपुर मा लबुक ना लमहांसिंग मनामसिंग थनबा सिजाते पान तांग मणिपुर मोइमिनसी हाइदना MPCC की प्रेसिडेंट टीएन हाउकिम नसु क्रिसमस कुमैना लाकपदा मरु ओइना लाइनिंग असिबु चटपा मियामदा हराउ तयाम्बा फोंदुपगा लोइनना एफा पाउजेल पिरकले प्रभु जिसुना मियोय मपोक्ता पोकपीदुना अवा अना कया खांगदुना तोला तारबसिंग अमदे असोल अना सिंगी सेवा तौदुना मियामगी याइफनबगी दमक क्रॉसता पांगतिंगदुना पुंसी कटके कुमै असिना लाकपगा लोइनना एखोय खुदिंग नुंगसी सानना मचिन मनाव ओइना लैमिनबा अमदे साउखटपा लमदम अमा पुरकपा ओइरसनु हाइरे हानगी डेप्यूटी चीफ मिनिस्टर नुंगबा केंद्र की एमएलए गायखांगम नसु क्रिसमस कुमैना लाकपदा मणिपुर मियाम दा याइफा पाउजेल पिरकले कुमै असिना लाकपगा इरोइनना लाइनिंग जात कुचु कांगलुप कयाना पुल्लबा माले मसिदा एखोय खुदिंग नुंगसी सानना लेमिनबा मिनम सुरी हुरान चिंटी याउदबा खेनबा लेतबा कांगलुप खुदिंग नुंगसी सानना लेबा ओइरसनु हाना सुनबा याउदबा चाउखटपा चाहोंगा होंगना पानबा इरमदम अमा कुमै असिना पुरकपा ओइरसनु हाइरे क्रिसमस कुमैगा मरी लेनना लमसांग केंद्र की मनुंग लैबा लाइनिंग खुलदा केंद्र सिगी एमएलए डेप्यूटी चेयरमैन स्टेट प्लानिंग बोर्ड एस राजेना थकनबा इसिंग फंगनख्रे इसिंग फंगनबा दुगा मरी लेनना क्रिसमस कुमैना लाकपदा मिपुंग खुदिंगमक इंगना चिकना तंगदु लैताना लैबा लमदम अमा ओइरसनु मरुओइना क्रिस्टियन लाइनिंग चटपा मियोइसिंगदा एफा पाउजेल सुपिखे मांगना मखाताना लमसांग केंद्र की ओइना अनौब चहीना लाकपगा इरोइनना मई इसिंग लंबी थोंग साना खोनबा अमदि मई मसिंगी लमदा अचौबा अहोंगबा अमा पुरकनबा अकनबा थबक पाइखतलगनि हाइखे तोटी सिंग फंगदना लेरंबा दु अखोय हंतक 2018 की असिगुंबा क्रिसमस फेस्टिवल असिगा लोइनना अहांगना खुंगंग स्टेदा असिगुंबा वाटर सप्लाई की कनेक्शन असि अखोय पीबंगमे लोक जनशक्ति पार्टी मणिपुर स्टेट यूनिट मणिपुर पीपल्स डेमोक्रेटिक फ्रंट पासोई केंद्र डेवलपमेंट काउंसिल ऑल मणिपुर स्टूडेंट्स यूनियन इंटरनेशनल पीस एंड सोशल एडवांसमेंट इप्सानसु क्रिसमस की याइफा पाउजेल पिरकले ऑल कम्युनिटी डेवलपमेंट ऑर्गेनाइजेशन मोरे एकोडोमना क्रिसमस कुमैगा मरी लेनना मोरे दलेबा चर्च सिंग अमदे जाहोवा जुरेन चिल्ड्रन होम दा चाना थकनबा पोलम कया मतेंग पिख्रे मोरे वार्ड नंबर 3 लेबा एकोडोम के ऑफिस दा पांगथोकपा थौरम अदुदा लुबसिगी थौपुबा कया अमा मोरे गे कोइबदा लेरिबा चर्च की म्यूजिक सु सरुक याके एकोडोम के वाइस प्रेसिडेंट टीएस बुधना एकोडोम ना लमदा मसिदा खुंदा मिनरिबा सिंगी मरकता असेंगबा नुंगसिबगी मरी अदु निंगसिंगबनी हाइके सही असिगी मेरी क्रिसमस ngasiदगी क्रिसमस इव का लोइना हौख्रे तमेंगलोंग डिस्ट्रिक्ट की चर्च खुदिंगमक्ता क्रिसमस इव सर्विस पांगथोकपगा लोइना क्रिसमस हॉल डेडिकेशन तौखे जेलियांगरोंग बैप्टिस्ट चर्च तमेंगलोंग की पास्टर डॉक्टर लमजिन पामैना 53 सुबह क्रिसमस हॉल चर्च कॉम्प्लेक्स ता हांगदोखे जेलियांगरोंग बैप्टिस्ट चर्च तमेंगलोंग निमित हुमनी क्रिसमस थौरम पांगथोकनी हाइरे मेरी क्रिसमस न लाकपदा मणिपुर की चिलिना पुनमकी मफमदा इंग तप्पा तंगदु लेताबा नुंगसी सानना लेमिनबा ओरिसनु हाइना आरपीएफ की माइनॉरिटी अफेयर्स की सेक्रेटरी वाई श्याम ने याइफा पाउजेल पिरकले जेसु क्रिस्ना माले मसिदा ताइबंग पानबबु सेंबीबा मपु इबुंगोगी याथंग मतुंग इना मियोइबा खुनाई की मरकता मी ओइना पोक्तुना मियोइबा खुनाइबु अचुंबा लंबीदा लंजिंगनबगी दमक अचुम अरानगी लंबी ताकपिरे माकी मरु ओइबा पाउजेलदी मालेम सिदा इंग तप्पा नुंगसी सानना हिंगमिनबा हाइबसिने नुंगसीबदा अकीबा थोइचत वांगचतनबा मिनम्बा अरानबा याउदे मरमदुना मालेम असिदा इंग तप्पा हिंगमिननबगी ख्वाइदगी अथोइबा लंबीदी मी अमगा नुंगसिनना लोइनबा हाइबसिना जेसु ख्रिस्ट की पाउजेलदे जेसु ख्रिस्टना क्रॉसता थवाइना पोंथा पिख्रिबसी मियोइबा खुनाइगी महुत सिनबीदुना पापकी लंबीदगी कन्ननबगीदमक ताइबंग मपुगी मफमदा चंगजबनी अमसुंग लंबी सेंबीरंबने मसिना कन्बीबा मपु लॉर्ड जेसु ख्रिस्टना मियोइबाबु कयागी मटिक नुंगसी हाइबदु उतले
माकी ngakpi haiba amadi thaujalgi matik putung induna lamdam asida khundaminariba ichil inaw pumnamakna aikhoi maselgi marakta soikhilan kiba singakna duna nungsi sanana hingmina ba haiba si jesu christ kya pambane iramdam asida lainingi khenaba leitana khundaminariba aikhoina section gadabadi aikhoi bu hiram khudingmakta namthaduna thambiriba india lengaki akhuba mi engna lainingi khenaba thamduna hindu laining dabu laining oina lawduna atei laining chasaba singbu tathi tawoina tawiba sire Manipur asida yelongaidagi nungsi sanana amana amabu ikai khumnana hingminariba aikhoi khudingmakna lainingi khenaba miyeng thamliba india lengaki mayokta leptuna aikhoigi apunbagi pangal sagatuna thengnaba mathau tare hairi Serola sina makha taraduna Manipur da matam kayagi mamangdagi hauna khunda minarakliba isilina khudingmaki mafamda Lord Jesu Krishna amaga nungsinana hingminau amadi asoi aran ngakminaduna hingminau haibadu tung inna nungsi sanana hingminarasi haina insolu singani tara Nepalgi Merry Christmas na lakpada yaipa paujel pirakli haina RPF ki Assistant Secretary Publicity Bangkimna thador pacharol amana khangalakle Bharat ki ning tamnaba honabada Azad Hind Government linkhatuna achoba thodang lauramba Netaji Subhash Chandra bu ningsingduna maki pongnafam lamdam oiriba kataktagi moirang phawba car rally ama chatkre rally asing asi imphali khomal lampakta laiba youth hostel dagi amu moirang phawba chanabagi damak car rally asi convener khomram Ganeshona lamthakre Gyanesona Fongdorpada, Insoli Singamaga Tamapal Nifuhumdogi October Tankunma Thoida, Netaji Subhash Chandra na Bharatpu Ningtam Nabagi Damag, Azad Hind Government Form Tauke. Rally Asida Netaji Subhash Chandra na Pamjaramba, Asengba politically, socially, economically, Ningtamba Adugi message Sandopane, Rally Asina Sahi Amachupna Bharat Ki Mufam Sinbatungna Chatkani Haike. Sama purakanda akoigi asiang ningtamba akoina socially economically politically ningtamba gi message do adu purakanda ngasi akoi bharat sida leiba tangdu leita da termo loiba adu gu machinki gi mayokta netaji gi message do sando kanda la kadu ba jahi jingda adu gi netaji gi maikai da mana pamjaba ideology du da india se semgat ba haibu du maru pandam ne akoina bijari se Kataktagi Hauraga Moirangi INA Complex Fauba Azad Hind Government Linkhatki Bagi Chai Humudramanga Subaning Sing Thauramga Mari Lainana Lakiba Rally Adungasi Maibam Lok Paching Dat Tungbada Miyamna Harau Tayamna Okre Thauramadu NNA Japanese Reception Association Maibam Lok Paching Lions Club of Oinam Lions Club of Nambolgi Thaububa Kyana Sarukyake British ki makutagi ning khatam na bahona bada Manipurna Laukiba Thaudangbo All India Netaji Sangram Mans West Bengal gi President Gautam Pal na Ningsingke Car rally aduna moirangda leiba Azad Hind Government ki ningtambagi India gi leimaida INA gi firal ihan hana chingkhatkiba mafam Indian National Army Complex ta thungke miyamna mafam aduda makoibo harauta yamna okay Netaji Subhash Chandra gi mafamda miyamna leisu katuna ikai khumnake rally adu luchinglakhiba All India Netaji Sangrami Manske President Dr. Gautam Kumar Paul Public Reception Committee ki Chairman A. Sarat Chandra Moirang College ke Principal K. Anand Susarukya ke Reception Committee ki Convener K.S. Ganeshona Netaji ki Wakalol Aikoi Khudimagna Matung Inba Mathau Tai Haike Kishore Chandra Wangkhembu NSA gi Makhada Fajinduna Thamba Haibasi Miyanggi Aningba Apamba Phongdok Chanabagi Hak Khongaunaba Aranba Khongthangni Haina M Suna Phongdokle Janji Rani Lakshmi Bai gi Thauram Manipur da Pangthokibada Yaningdaba Phongdokpo Oina Kishore Chandra na Leibak Masa Tadaba Mong Akampet Sijinakiba Adubudi M Suna Yaningde Adubu Akampet Ngangi Haiduna Mahakna Phongdokiba Adu Aranbadi India gi Mayoptani Amasung Leibak Irang Thokananabani Haina Maral Sijinbadi M Suna Yabangamloi Maki matakta paliba NSA khudakta kaktuna thadoktrabadi M Suna akanba khongjang sangshinanaba invite tawre haina logani hairi Lamdam asigi tradition amasung culture yokhatpaga loinana mahausagi khal ngakpa amasung work culture manghandabana mapangal leiba leibak am oiba ngamgani haina Forest Minister T.A. Shamkumar na Fungyar Kendragi manung chanba Nambasi Khulel da nongna saba Nambasi Khulel Rural Market Set sangabagi thoramda haikre Thoramaduda Fungyar Kendragi MLA Leisho Kaising Ukrulgi ADC member Horticulture Madi Forest and Environment ke official kya susarugya ke MLA Leisho Kaisingna chahi kaya mafamasi miyeng sangbidabana hiram kaya da sotha duna leirakpadi hangdogliba market sina lamdam sigi miyamda senmitlonda achoba kanaba mapibangamnagani haike Minister T.A. Shamkumar na
Pamlo ubana umang kokthok padan natana senmitlon da su fagat hanbang ngamde horticulture gi makada paikhat liba scheme singna miyam da kana ba pibatan natana senmitlon gi fibam fagat hanbang ngamgani umang kokthok pa wildlife sing hat pagi thabaga se department na hakchina lawi haike maitai sing na maitai gi tradition culture mangaba adu de apabu ka oi ba tangkul sing na tangkul gi culture se akoi gi ipai bi culture si manghal laba adu de they are not tangkul akoi ipai pur thambina ba culture myam si jo ba adu ga de ngasi taxi ka si mangai ba myam ji kari gi no akoi culture si manghan bagi ne ba adu ngasi de culture si yok ba culture si ngak ba adu relax ho hege ni mi ji nung si bangam ngani Ingsolis gani tara-tareta awang nongpuk lamdanda han bo ina Saikot Kendra gi manungsan ba nunga thang tampaki miyoi singbu mapung phana computer hand khraba mangal rural gi mapu surjit na luting ba ma ki yelhomi enterprises ki staff single loinana khuladu da laptop tarahumdoi mobile tablet ani amadi sakri nipan khulgi chief Romeo kom da khushina khre nunga thang tampak church da pangthokiba thoram aduda mangal rural gi mapu surjit na khulasida leiriba mipung khuding mapu computer hand khiba adugi kana ba fangnana ba polam singa se khushina bani haike nunga thang tampaki chief Romeo komna mangal rural na khulgi mipung khuding ma computer hand bagi damak amadi makha tana mateng pangbi bagi damak thagat pa phongdokhe KVK Infal is amadi Central Agricultural University na puna sinduna ngasi Androda leiba KVK gi office complex ta Bharat ki manga suba Prime Minister Oiramba Chaudhuri Charan Singhana longmi singi damag tawrama thabak singbuning singduna Kisan Divas palan thawram pangthokre Thoramadu da Kau Infal gi Director Professor RK Shah Andro gi khulakpa CS Gandhar Maitei Andro Nagar Panchayat ki Chairperson Y Shazau Bharatiya Kisan Sangha Manipur gi Secretary Teleng Dharana maru oiba miyosing oina sarukya ke Tharonga mari lainana longmi singda input sing yanthokpaga loinana resource person singna longmi singi tongan ba insurance kaya gi matang da wangang ke CS Gandhar Maitei na mipung khudingmak suba nomba tangai phade longmi singbo hanthana yengbiroi dabani haike Kau Infal gi Director Professor RK Sahana Bharat lengakna lau singubagi tangai fadaba amadi longmi singi maru oiba kaya khangbadagi technology kaya putoktuna ahenba mieng changli anoba technology sing sejinaduna chathok hena puthokna ba honamina si haike Teachers Association Jenims na khongjang mathang sanction gani haiba fireba si sanction bidanaba Jenims ki Director Professor TS Bimona appeal tawre employees singi problem khudingmak solve tawnanaba authority na honaba yaba honari state na chalaizaba amatangairaba medical college amasung dental college ama oina state asigi tongan ba mafam dagi lakpa lairaba anaba kaya gi mafam oire masigi mathakta lagliba MBBS University examination January 3 dagi haungnaba matam leple Pibamasi Jennings Hospital thingjin ba yauna miyam gi thabakta apan ba oigadaba mahiroi singi exam da kaidaba khongjang amata Chathabidanaba appeal tawre hauzigaten mabram thalojare Langsin Biraksi Sagolban Moirang Lerak Machinda Leiba Mothers Care General Hospital and Research Center da Dental Department na ahalamadi angang singi oina free dental health checkup ki kudong chaba lakliba December ki tang 13 phawba pizari center asida chada yankhai subsidized rate ta makhal khudimaki oiba ngasi ngasibak Langsin Biraktuna yagi nungaitaba khudimak tanabiu amadi laing thopiu Madeline Home Healthcare Service post vacancy name of post home healthcare nurse qualification A&M, GNM or BSc Nursing. Experience 1 year minimum. Number of vacancy 50 numbers. Salary 5,000 to 10,000 rupees and above. Walk-in interview today onwards till 10 January 2019. The office of first floor Axis Bank building Porompat near Jennings Hospital. Jolib 100% natural syrup. Amasung capsule. Yu thakpadagi oirakpa awaba chaitheng hakjangi liver soglakpadagi kuchu sengaktaba Haksang soktarakpa, tumba chaba yaraktaba, khong hamba nungarakaba singbu, phanba ngamba amata ngairaba upaidi, Jolib syrup, amasung capsule. Diabetes singidamakta Jolib capsule chabiyu. Christmas kumaina lakpada Eastern Motors Nexa Chimerong offer pizari. Tang na phangba Tanjani khudong chaba lobiho. Offer asida exchange bonus yamna wangna pizari, corporate natraga government employees in the henna khudong chaba pizari. Pizari ba khudong chaba lobinaba ngasimak Eastern Motors Nexa Chimerong da linksin birau or please contact 690-9157-482 879-4760136. W Square Home Spa Kit.
Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Tata Tanish, a Tata's product, India's most trusted jeweler, opening on Thursday, the 27th December 2018 at Thangmaiban DM College Road, Imphal. Lakliba December gitang kun gitaret sagol sel numitta Thangmaiban DM College Road, Imphal da Tata Tanish hangdok charagani, a Tata's product. मियाम द खंगन जबा चरु मई थादोक पिगनु लौफम द चैखाइरगा माइक्रोवेव डिकम्पोजर सीजन नदुना लेपाक लेहाव हेंगत हंसी सरू मई थाबना चरु द यावबा पाम्बीगी मचिनजाक अयाम मनी लोमदुना मांगहल्ली लोइनना नुंगसिचु मोलहल्ली सरू पथा लगा अमुक हन्न खोजिन बसिना लौफम द ऑर्गेनिक मैटर हेंगलहल्ली सरू लौफम द मो हंजल हल्लाची ब्रेक की मतुंग द मयाम बुतराम नोकचरे मकाताबा पाउदा Consumer Club Manipurna Sinduna National Consumers Day Thoromga Luinana Nomagi Oiba Consumer Awareness Thoram Ama Konung Mamang the Label Lamyan Basangin the Pangtokre Thoramadu Ketrigao Kendragi MLA Nahakum Indrazid Consumer Club ki President T Full Chance Sarugyake Consumer Dispute Redressal Forum ki President Oiramba Dr. Chongtham Narendrana Consumer Protection Act 1986 Amadi Health Services ki Deputy Director Dr. S. Ingochana Act and Rules of Private Nursing Home and Clinic amasung Manipur Medical Council gi matangda resource person oina wangangke MLA Nakum Indrajitna consumer singna nomagi tangai fadaba polam leibada wana tanjaba sel tingdabasu consumer singda namthak tawba miu singna phataba pot piraga sel yamna longna ba honariba singdagi section minasi haike Disable Oiraba Bisnupur District ki Tera Khongsangbi me lekai de leiba wahengbam samungauda Chief Minister gi pautak matung ina disabled certificate khudak tapi baga loinana tengbang polam sing khusina kre sahi humbutare surabasu disabled certificate yauna lenga ki khudong saba amata phangba leitri haiba tabadagi ngasi Chief Minister gi manau nupa and Rajendro Bisnupur District ki ADC and Gozendro CMO Dr. T Manihar Social Welfare amadi Health Department ki official singa loinana chatuna mateng pangkibani ADC and Gozendrona Sahi Kaya Samungogi Disabled Certificate Piram Dabadudi Kudak the Piba Yabanina Pide Tungda Ration Card, Job Card, Chief Minister Gi Hakshel Gi Tengbang Housing for All Gi Makada Yum Sabna Chingbagi Mateng Atumatam the Pina Naba Honagani Haike. Whenever CM Gi Initiative Makada Sumaina Laira Singbu Sagi Magi Pung the Nungaito Paubuki Yamtuna Tau Harapade Kozi Hobe Hojic Senzer Pasida Kogi Mayam Social Repair Madi Medical Officer Gi Tarap Tagi Sigis Hadigo Piriba Luina Social Repair Tarap Tagi Kogi in 1 or 2 days walking 2 days Kogi wheelchair pin the Visu Koina some Kanazaraga Tosan Kanzari Mam de Masi Satpangam Dabnena Hojimak Sasaraga Mag Alligat Sensing Kai Labano have a program officer they did this supply officer I Nasima inquiry those again Kali. Disable Oiraba Samungona, Yana Ton Hingliba Misam Amagi Pau Tabada Chief Minister Nat Minungsi Utpirakpana, Hingnabagi Pangal Ama, happy de Haike. Anadi ICC, Rasila Huta, Sirasra, the Isa Picomler, Modo, Modi Kalak, Baba Masakang, Diana, Hing and Captain Lena Virginia. I found them to get from your Yam no Ajadaba, Tiba Yaro, Wakanji, Southware, Mayangi, Bukjana, Hingwatare, Hositi. I give a can yam sour refugee. She got over so. Kanjipena Shirosu Pele Thobal Police Commando Masung Kuntaruk Subasam Rifles ki apun bakangbu amana Muhammad Abdul Ghaffar bu phaduna pukhraga Janimsta Sina Leramba Thawong CPI Manipur State Council na kanayaning da bafungdurakle Magistral Inquiry gi pahutta thabak pothara just amana luchingba team amana Judicial Inquiry tawhanbana mihat asigi asengba mari makong khangbangam asiba haksang oina Janims ki casualty da purakhiba AR gi personal sing phanaba hunagadabani haike Abdul Ghaffar gi mihat all Meitei Pangal Students Union na su yaning da bafungdupaga luinana maki thawaina mapugi lekolda ingna signal lairuna ba Manipur gi masjid kudingmakta lagliba irai numitta duwa tawiu hairi Matang Saida Pangtogadoriba class 10 amasung 12 exam gi yengduna January 18 harau kumai kudingmak exam loijiba fawba mahiroi luf yauna lup tara hundoina punna semba Joint Committee on Restriction of Entertainment program na lauthokre MSF Desam KSA SUK MSU EMS AISF SSUM Film Forum AMIC
AMSGO Sumang Lila Council amasung AMSSA na punna committee asi sembani Manipur Press Club ta pangthokpa pawgi mifam amada committee gi convener S Sumatina exam ani asi mairoi singi oina yamna maru oiba tangkak amani maramaduna exam asigi yenglaga January 8 dagi harau kumai isai nongmai hausina chingba lepkadabani fireba siki mayokta lanai miyoi amadi lup singna chatki haina khanganu kariguma chalabadi joint committee na sabsana thengnagani hairi खातो बमतम जी लाई हरावगी मतम अमसु ओइबनीना हरावदब लाइगी थोरमसि तंगाइमक फदना पांथोक्तब यादब ओइरगसु एग्जाम सिंग असिगी थागदोरिबा पांथोकदोरिबा एग्जाम सिंग असिगी येंगा कांद यामना नेल खोंगदब मवोंदा अखोगी अयुक्तगी नमिदांग फावर लेप्तना माइक खोंगदना साउंड सिरिना दुना तवदु मदु लेपिनबा अमदि खितम अखोगी सिचुएशन येंगा कांदा अखोई तवदब यादब मतांगदम तवबिना बसो खोगे लुप तरा हुंदन सेमजरिबा जॉइंट कमिटी असिना लौजरिबा थौदांग असिदा कोऑपरेशन पिबियु अमदि सोजोक पिनबियु हाइदुना उनमकी मफमदा अदु तौजरि Nagaramпал dagi khoyathong taba lambi asi koilas thabagi thabak chatharamba adu ngarang numidang athengbada lekai miyamna thingjinkhre matam kayagi mamang dagi lambi asi gi matangda lengak ta takna duna lakhiba wafam sing mapung phana paikhalaktabadagi koilas thabagi thabak adu thingjinkhibani hairi lambi asi gi pakthokpagi thabak lushindaba divider haptaba amadi nakal animakta street lamp thanbiu haibadu thabak oina pangthoroktabadagi lambi thingjinbani miyamgi apamba mapung phana paikhatriba makai thabak makhata na tawba yaro hairi तौरदबदगी हंदकता अखोइना ISTV दा प्रेस कमिट तौरगा देगी खबर दा खोइदा रिपोर्ट ओइ लेको नुमी मंगानी जुपना खोइजि लुपा लिसिंग मरी मंगा चंगना हाइग्रे नवेम्बर गी लास्ट फाउगी मनुंगदा सी थौबक से तौबिदा बतारगदी अखोइ एक्शन लौरनी मखा ताबा थबक चथरनी हाइना खोइ सरकार दा वार्निंग तौरे अदुदगी अखोइ से संगाई फेस्टिवल की ममांग से मोइसे लंबी से सेमक पासिदैदा ए मोइसे सेम दोरो माले हैदना मईसु थाले ए ना खोइ हराउरे को अखोइ हराउरे को मईसु ओना तैना ना थाबिरे सोंदा मई थाली सिसु सोना कलमदा लोय ओनथोमा थांगरे Harimati Dance and Music Center Porompat ki Nifutaruk Suba Foundation Day Thoram Kongpal da Pangthokre Thoramaduda Art and Culture ki Commissioner M Lakshmi Kumar Manipur University ki School of Humanities ki Dean Professor CS Dasobata Center Sigi Vice President Naurem Manisham Secretary and Harimati Susarukya ke Commissioner Lakshmi Kumar na Mathang Sahidagi Higher Secondary School ki syllabus da dance music thangta amasung fine arts hapagani Manipur University of Culture ki award pa faculty hapaga loinana semga sagadana ba lam leide haike Pradhan Mantri Ujwala Yojana gi makhada Imphal Municipal Corporation Ward number kuntarukta leiba lairabagi pankhai makhada leiba imung singda lemna chakthong gas singen thukre namdulong da leiba Ward number kuntaruki corporator Maibon Phangmai gi yumda pangthokki ba thoromaduda lamda madugi miyoi kyana sarukya ke corporator Maibon Phangmai na Lairabana masing yamna leiba Ward number kuntarukta magna angamba thakta honaduna Ujwala Yojana gi makhada lemna gas phanganana ba honaduna mariyak suba oina ngasi Christmas kumai gi mangoina na yenthokpani makhata na phangudaba singsu phanganana ba honagani haike Ningsing khulda leiba Jiribam Hospital gi matangda Jiribam gi Civil Society singi mifam ama Uchatholda pangthoktuna khanakre mifam aduna Jiribam Hospital asigi awara passing menkhat pidababu pendaba phongdupaga loinana hayeng ayu pung 8 makhai dagi pung 9 hospital asigi OPD thingjinba haina warap lokre Kunthwani Suba Battalion CRPF Loktak Natura Sanpur District ki manung chana leiba leimataki kuki lamdan village da liter chatruk rom changadaba water storage tank ama battalion asigi second in command Vinay Kumar Singhana kushinakre CRPF ki official sing amadi village chief yauna pangthoki ba thoramaduda Vinay Kumar Singhna civic action program gi makhada miyamna thengnariba awaba adu kharadang oirabasu kokonana ba pandamda water storage tank asi miyamda kushinabani haike Namirakpam Sanatombana Iba Saireng Lairik Wadribara Hi Honba Ngasi Manipur Press Club to Pongkre Iramda Miyangi Apunba Khorjai Lupna Sinduna Pangtoki Bathoramaduda Oina Municipal Council gi Chairperson O Moirang Ningthau Ima Kholi President RK Gunochandra Saiche Academy Awardee Viren Rujit Naurem Manipur University ki Professor Koijam Santibula Susaruk Yake
Manipur State Sumang Lila Council na sinduna thas ki taradagi ibuyay mas Sumang Lila sanglenda sa tarakiba ningtham kumhay nga solution kre. Taramaduda sunu kenragi MLA K Ranjit, MLA N Loken amasung S Manaw Tonsu sarukyake. Kumaya si solution kibaga luina na council gi mana sing sulan thokre bidonu award frailakpam gunachandra sarma da piduna ikai khunakre nahakpam moirang ningthau award na saknai raba comedian Laishram Kunjarasta Gojen Manana NG Mani Yaimada Bori Award na L Jugeshwar Gulam Sat Idol Award na Dipsan Senjamda Ibemhal Popular Award na A Surchandra da amasung Nongthombam Birendra Kumar Award na Ranjit Ingthauza da piduna ikai khunakhe MLA K Ranjit na Sumang Lila na khunaya sida asuki matikana ba piri aran balambida zatkigadaba amadi thodok wato kayagi awareness piba ngamba media ama oire masibu kanduna sakot hanba haibasi aikoi pumna maki kana ba oigani haikhe oi mioi bagi mapok ta kare haibata piri ba kana base masi aduki matik maru oi haina thamjani mangki gador ba samas ama do samas asida hingi ba mioi kaya lan chakhi gador ba adugumba mioi kaya gi mioi sing adubu achumba lambi da poranga ba hona bada amasung aran ba chatna ba tawramba kaya ado achumba rom da onthorong ba hona bada yamna chawna dai ka lori ba adugumba Miki kumhai amani haidana ai thanjane Tungda Peacemaker Artist Association na ningtham kumhai gi aroi ba sumang kumhai da amun ba uhai utke District NCD Cell Imphal West amadi NCD Clinic Wangoi ani khusam naduna nomagi oibai health camp ama mutum pibauda leiba health and wellness center da pangthokre camp aduda chai kungi mathakta leiba mioi singbu diabetes BP oral breast amadi cervical cancer gi population based screening pangthokhe mioi chama kunmari rom screening tawada cervical da mioi home oral cancer ni chingnaba mioi ama khangdopangamke Khangdolaba patient sing makata na layang na ba health center sing da refer to kre ngasi kem aduda Imphal West ke district nodal officer RK Ranjan CIC Wangoi NCD clinic ki staff sing Imphal West CIC gi staff sing susaruk yake Center for Performing Arts and Culture Manipur Khabam Makhale Kaina Ministry of Culture Government of India gi makhada khunung isai amasung folkshu isai tungi mirol da khanganana ba thoram folk song folkshu isai Hindi Parishad ki auditorium da hodokre Thoramaduda Center Sigi Guru S Apabi Visiting Guru O Dhoni Susaruk Yake Pangthokliba Thorama Sigi Matangda Center Sigi Secretary Fizam Soniana Aikoi gi tanglaba culture kaya tapna mangsilakli folkshu isai asisu musilaklaba art form amani masibu kanana ba pandamda Thoramasi pangthokpani haike Mamangaidagi leraklaba folkshu isai asi ngasigi matam asida mangsilakpana tungi mirol gi damakta Khangnabagidamakta program asi pangthokjabane Ukrulgi Ava Kaichalgi Pofam Pamnanaba Mapam Sidokiba Mawong Yaningdaba Phongdoktuna Zawranau Sinsim Women Vendor Association na thasigi tarahumdoi changsilakiba wakat khongjangda pofam phambi ani wantharakpadagi laikanakre Kaichal phambi singna chara henbagi khongjang sangsilakiba adu district administration na naungna verification tawragani haina order thorakpadagi handokre SP Ukrulna luchingba committee amana asengba pofam phambi sing masak khangdoktuna report ama January 5 da district level committee da langkhatkani haire Ukrulgi Fungchamdagi Varangarai Fauba kilometer tara sangba lambi PMGSY gi makhada suriba mawong Fungcham Khulgi Khunza singna kana yaningdaba phungdorakle Khulgi Vice Chairman na Paumisingda Hauzik lambi semliba asi substandard oil WBM gi layer sude masina maram ojuna Koilas mathakta chekhaibadagi mapak phakpa yare Marileinaba authority na khudakta miyeng changduna thabagasi fazana Marileinaba contractor da swan pinaba appeal tawre अखोई खुनगी लंबी सेंबसी मपुंग फादे अदुगम कोइलास थाबसी थिकनेस वटपा मेंटेन क्वालिटी तौबिदबकी अखोइना मयामबु फजन तौबियो हाइना निजरे Kuntare Suba Sector Assam Rifles na Churachandpur gi Living Fountain Home gi angang singa loina na Christmas thoram pangthok minakre angang singda Assam Rifles ki maike dagi kudol tamke
Kongba Nandebam Lekai area da ahal ama lamang na duna leramle mahak trong laubidagi maibam binoy kawi chahi marfuhum doirom sure hairi lamang na duna mafam aduda chatlambadagi mioy khrana mahak porompat police station da puraktuna thamle kanaguma singna ahal sigi mari makong khangbirabadi police station da lakpina ba khangalakle PSDO Grassroots Football Center among asi Itai Kunong da launch tawkre Tata Trust Mumbai amadi CML Manipurna sponsor tawduna PSDO Itai Kunong amadi Itai Modern Civilization Club IMCC na sinduna pangtokpa tharam aduda Nehru Yuva Kendra Bisnupur District Coordinator Salam Dhana Singh PSDO Itai Kunong gi Chief Functionary Karam Somokant amadi Itai Ibobina chingba miyosingna saruk yake nauna hangdokpa center aduda sanaro yakai henbana saruk yaduna international gi thakta yawba ngamnaba gi pandamda honari PSDO Itai Kunogi Secretary Karam Somokantana Center Asina Football Sanare Kaya Putok Pangamlagani Haike. Howdig Sanagi Pau Lobirase. Ngasigi sanaway pauda football. PSDO Grassroots Football Center among asi Itai Kuno da launch tawkre Tata Trust Mumbai amadi CML Manipurna sponsor tawduna PSDO Itai Kuno amadi Itai Modern Civilization Club IMCC na sinduna pangtokpa thoramaduda Nehru Yuva Kendra Bisnupur gi District Coordinator Salam Dhana Singh PSDO Itai Kuno gi Chief Functionary Karam Somokant amadi Itai Ibobina chingba miyosingna saruk yake nauna hangdokpa center aduda sanaro yakai henbana saruk yaduna international gi thakta yawba ngamnaba gi pandamda honari PSDO Itai Kuno gi Secretary Karam Somokantana Center Asina Football Sanare Kya Putupangam Lagani Haike. Rajasthan da January Anidagi Hogadori Bakunmapan Suba Senior National Men and Women Sepak Takraw Championship ki damal nupa amasung nupi Sanaroi taramanga ahan bagi oina khankre coach mari amasung manager anigi maming su interim selection committee na lauthukre khagalaba Sanaroi singna coaching ki damak bal bawan manak laiba indoor stadium da hayeng ayu pung 8 makhai da report tawna ba khangale. District Administration Thawal na sinduna Beti Bachao Beti Parao Paujel Piba Chahi 33 makha ki oiba kilometer taragi marathon lamjel ama January 8 da district asigi oina pangthuklagani district asigi manung da laiba club organization amasung lanai oina nupi masa singna saruk yabi yagani Meghalaya Referees Development Program gi conduct tawranaba referee educator M Joy Chandra All India Football Federation na hablakle program asi January 13 dagi 33 fawba Silong da pangthukadabani hairi Makataba Sanabagi Power Ben Kojam the Gamuk Fang beginning. Taraniti Shuba Manipur State League stage gi messing Sanaba Loikre. Class ha kainong na point kunipan pangduna League stage asigi winner Oikre. Komuksham Ingwasa Singh Memorial Trust sponsor Torga Mamang Sahigi September Tang Taruktegi Manipur gi masak narba team Taraniti na sarug yaduna Kumalampak Artificial Tub Ground Sanaba Hokiba Taraniti Shuba Manipur State League ki ngasi Impal gi mapal kangjebung da sanakiba ahan ba match da nako nambun mapal na nisa thangwai ban gol ani amada maitiba piki match asida mai pakiba nako nambun mapal gi gol ani du TI Storm na amadi MD Rohit na match ki humputra ni pal subamadi match ki apiba matam gi ahap minute ahumda sanki match asida maiti kiba nisa thangwai ban gi matangar ba gol aduna Shankar na match ki yankhai manga suba minute sanki bani amoramda league stage asigi aroiba match ki sanakibada Trau kwa kaitel na yang physic unel lalamu gol ani sinoda maiti ba pikre Trau kwa kaitel gi mai pakib gi gol ani du Prince William Imeka amadi Peter Samri Thang na match ki kunthani toisuba amadi Manipur mapal suba minita sanki Tarani toisuba Manipur State League ta saruk yakiba team singna match taramathoi sanaba loikibada class ha kainong na point kunipan Neroka Football Club na point kuntaruk Sagolbal United point kunmari Southern Sporting Union Singamai point taranipal Trau kwa kaitel point 33 M Khabam point 33 Mudbalan Athletic Club Sadar Hills point 35 Damrock Semai point 33 Nisa Thangwiban point 36 Nako Nambun Mapal point mapal Yang Physic Unel Lalambung point 3 phangtuna makok mathang takre League asida saruk yakiba FC Zalen Sadar Hills ti tha sigi tang tarani thoi da sanagadaba Mudbain Line Athletic Club Sadar Hills ki match ta sanaba lakhidabadagi tarani thoi shaba Manipur State League ki regulation ki article number 13.2 gi matungina scratch tawkhrabanina sanakiba match khudimang forfeit tawkhre
लीग स्टेज असिदगी टीम निपान खंगलगा नॉकआउट स्टेज की मैच सिंह था सिगी तांग कुंतरित की सानबा हौदुना तरानिथोई सुबा मणिपुर स्टेट लीग की चैंपियन टीम खलगनी YWC Langthabalna Sam Khagempalibu Maitiba Piduna Tarataruk Suba Manipur Veteran Cricket Tournament ki final sangkhre Manipur Veteran Cricket Association Sinduna Tha Sigitang Tara Humdoidagi Tim Taren Grubani Thongna Khaidoktuna Luang Sangbamgi Luang Popo Cricket Stadium Amadi Langthabal Public Ground Sathariba Tournament Asigi Ngasi Luang Sangbamgi Luang Popo Cricket Stadium da Sanakiba Ahanba Semi-Final Match da YWC Langthabalna Sam Khagempalibu Wicket Marida Maitiba Piduna final sangkibani match asida Sam Khagempali na toss ngamduna ahanba batting tokibada over kuntrada wicket mapal turaga run chamaga humpunipal lauki masigi pakhumda anisuba batting tokiba YWC Langthabalna over kun mapal ga ball ahumda wicket tarukhak turaga apiba target adu yauduna match si mai pakhibani match asida YWC Langthabal gi sanaroi Shashi Kantana wicket ahum amadi ball nipu humdoida run nipu lauduna man of the match takhre Hayeng stadium asida anisuba semi-final match oina Cyclone Thamiban namadi Napsa Khai Impalga sanagani Manipur Kang Association ki miyang makhada Singamay Kang Association Sinduna Tha Sigitang Kundagi Kangkut Tarana Grubani Thongna Khaidoktuna Singamay Kangching Sathariba Humpu Humdoi Super Sar Surasan Singh KCSI CBE Memorial Likam Knockout Open Kang Tournament ki ngasi sanakiba match ta Wangoi LSK Kangkutna Wangoi Kangkut Timbi Bu Panjal Kuntra Tarahumdoida Mighty Pikre Hayeng Kangsang Asida Nikon Kangkut Nilkuti Amadi NBKA Kangkut Nambol Team A ga sanagani District Sports Association Bisnupur na sinduna tha sigitang taramanga dagi team taramanga na grubani thokna khaidoktuna Bisnupur Mini Stadium da sathariba manga suba ice pisak Memorial First Division Football League ki ngasi sanakiba ahanba match ta KRFC Sagangna GDC Tinungweibu goal ani sinoda maitiba pikre KRFC Sagangi mai pakibi goal ani du MD Adamna match ki ahanba madi yangkai mathoi suba minita sankhi M. Rabichandra Memorial Trust na sinduna tha sigitang kunithoi dagi tim taranipan saruk yaduna Kiamgai Ideal School Ground Kiamgai Mayalikai da sathariba tara suba M. Rabichandra Memorial Football Tournament ki ngasi sanakiba ahanba match da LLK Karamna NSSA Pungdong Bambu goal ani sinoda madi ani suba match ki sanakibada Manipur Police Sports Club na LFC Langthabalbu goal tare sinoda maitiba pikre ANYTK Thangmaiban Thingel Pukri Mapal na sinduna tha sigitang tara dagi tim kunmanga na group mari thongna khaidoktuna NYTK ground Thangmaiban da sathariba ahanba ANYTK day and night under 15 5-man aside soccer tournament ki ngasi sanakiba ahanba match ta LNL Langon Ningthau Lekai amadi Konthok Jam Makha Lekai goal amamam chanaduna draw sakhre ani suba match ki sanakibada Langai Sanjemba Khunongna LYTDO Lalambung Takhelambam Lekai bu goal ani amada maitiba pikhi ahum suba match ki sanakibada Singya FC Thangmaiban Sinam Lekai na YDA Kreku Bilabu goal taruk amada maitiba pikre Imphal West District Football Association sinduna tha sigitang kunma thoidagi tim mangana saruk yaduna BMSC ground tabung khokta sathariba Nepal Suba Kangjam Karanajit Singh Memorial Second Division Football League ngasi sanakiba ahanba match da Pamyal Pasoina MTSU Malombo goal ahum sinoda maitiba pikre ani suba match ki sanakibada SDC Samorona WSC Ngairangbambu goal mari sinoda maitiba pikhi Tidim Road Athletic Union Trau Kwa Katelna Matang Sahida Hero I League Yaunaba Honagani Haina Trau gi Secretary Pulena Pongtokre Trau Kwa Katel gi main sponsor Oriba Ice Brikam gi Pasui Delebiyum da Pangtokiba Pamisinga Unabagi Thoramda Team Manager Oigadoriba Trau gi President L Ibomsa Atay Maruiba Mui Singsu Saruk Yaki Sogli Singani Sumna Taranipal Namadi Taramapangi Second I League ki Trau gi ahanba match Sogli Singni Sumna Taramapalgi January gi tang tarong daida away match oina JRD Tata Sports Complex ta Jamshedpur FC amadi Trau FC ga sanaragani
Sogli Singani Sumna Taranipal Madi Taramapalda, Pangtok Kadoriba Hero Second Division Likta, Manipuri Trauk Team Katang Yaubuga Loinana, Mamangi Sahida Trauk, Second Division Liki, Pine Round Power Sanglabasu, Mighty Bamata Yaudana, Gold Difference, I Liki Qualify Weba, Namhuki Devani Haina, Secretary T. Pulena, Makatana, Pongtoki. When I was a copy of foreign players, a striker, Animaxe, Kaiguma Kogi defense, Wal A Sole A Haragadi, foreign player, striker, the Lokoga defense of Shinjan Bagi, Adogi provision of AIFF na, Adana rules is flexible way. Smichael Duna, Akoi was a can Honazaraga, Akogi AFC course a license, Western and the Kumargi Lucing Makada Kogi, official ma'am, Amadia Kogi, sympathizer ma'am, the Kana support of Viraga was a Kana, I like second and Yakan Honazari. Tagachari, Makata Paudanga Sinomagi by Ingasagi Pau. Environment Directorate ki phangki bangasi go ki bainga sa mari nuju ki pauda khwaidigi sakiba Celsius degree kuntare dasmik taruk ani khwaidigi ingba Celsius degree manga dasmik ahum ani Nukshita yaw ising manalgi sang maximum da sa Manipur 33 dasmik ama taruk minimum da sa 23 dasmik mapal ama oiki Ngasigi nong suki bakisang sino dasmik sino ama millimeter ni. Hauziaroi bada maroi bapau amukhana. BJP government ase Supreme Court fawba lana lamjing balengak ni haina opposition luchingba okram ibobina maral sikre. Pung amada nakal post of lisingani chani subna ani induna yambem govinda masagi ni palaksuba Guinness World Record thamkre. Amadi Yangoi Maril ki khongnong mapung phana tengthok pun loidana thabak lepgabu landamadong miyana penis break. Nasi gona dia sebelum episode pamatan special jere miyeng tabiri basing mamukahana khurumjari.